ꯄꯤꯒꯦ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯟꯗꯛ ꯃꯦꯇ꯭ꯔꯤꯛ ꯊꯥꯏ ꯃꯥꯒꯤ ꯔꯤꯖꯜ ꯊꯣꯛꯄꯒꯤ ꯃꯥ ꯌꯥꯝ ꯍꯔꯥꯎꯔꯒ ꯑꯩ ꯆꯠꯂꯒ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯒ ꯌꯨꯝꯗ ꯈꯔ ꯂꯩꯕꯗꯨ ꯄꯨꯔꯒ ꯑꯩ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯂꯒ ꯑꯩ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯄ ꯂꯣꯏꯔꯒ ꯑꯩ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯄꯗ ꯃꯤꯅꯤꯠ 10 ꯂꯩꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅ ꯃꯣꯏ ꯐꯩꯒꯤ ꯈꯨꯟꯗ ꯑꯩꯈꯣꯏꯕꯨ ꯐꯥꯕꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯐꯕ꯭ꯔꯥ ꯀꯨꯝꯍꯜꯂꯣꯏ ꯍꯥꯏꯔꯗꯤ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯃꯥꯅ ꯀꯥꯁꯨ ꯀꯥꯍꯟꯗꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯐꯥꯕꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯑꯩ 3 times ꯃꯥꯕꯨ ꯐꯣꯟ ꯇꯧꯕꯗ ꯋꯥꯔꯤ ꯁꯥꯕ ꯐꯪꯉꯤ ꯑꯗꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯥꯍꯟꯁꯨ ꯀꯥꯍꯟꯗꯦ ꯂꯦꯡꯁꯨ ꯂꯦꯡꯍꯟꯗꯦ ꯑꯗꯨꯝ ꯍꯥꯏꯔꯒ 10:58 ꯃꯤꯅꯠ ꯍꯦꯛ ꯇꯥꯕꯗ ꯃꯥ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯕꯗ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯕ ꯐꯪꯗꯦ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗꯦ ꯃꯁꯛꯁꯨ ꯑꯃꯐꯥꯎ ꯎꯕ ꯐꯪꯗꯦ ꯑꯗꯨ ꯑꯩꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯃꯥ ꯃꯄꯤ ꯁꯥꯔꯤꯕ ꯃꯌꯥꯝ ꯂꯩꯌꯦ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞꯄꯨ ꯑꯩ ꯊꯥꯖꯔꯒ ꯉꯥꯏꯌꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯤ 6ꯒꯤ ꯏꯃꯨꯡꯅ ꯋꯥꯕꯁꯤ ꯈꯥꯡꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯋꯥꯈꯜꯗ ꯊꯣꯛꯇꯦ ꯃꯥ ꯁꯣꯏꯗꯅ ꯍꯤꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯁꯥ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯅꯈꯣꯏ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯄꯨꯕꯤꯌꯣ ꯉꯁꯤ ꯅꯈꯣꯏꯅ नखोई थोड़ा पुथोके हरिगा अखोई की मनाक्ता लाकी बगे या हरावे आई नखोई भी आप फंसे ईश्वर अहम बलई यानी सुबदा आई नखोई भी आप फंसे नखोई बुतिक तगाई जना अचुबदा अखोई की नखोई दे सिना बियो आई से आई नखोई मया पकोर में आई तो बने को एनसीएम सुला रमे कना सुला रमे और अखोई की माता में देख पाऊंगी न बनी अखोई उसी खावा होती है अदुना अखोई या पुआरे मखोई सीखरे है बस पाव फंखिदे लये है बस खंगदे करी तौबरा तानी ब्रा थंगी ब्रा सुखंगदे आई न माबा आई के मंत अनि रकुवे माना अहन माबु निमित माने करी है ब्रा आई तक याम लामे आई के चक पियो है न मीरा रमे आई तो कदी या पान खले मागी बाबा को धन म चक पिजा तो माने ने खले अनि र अब मन बाबा न माने करी है ब्रा आई लकनी आई वो ओपला ओ है न आई पंग माबु औरमे अदुगे आई मा लकनी सोइना लकनी न तजर का ईश्वर मन खुरमेया उदी पावा आई बाबू गाई आई जाऊ नहीं इचा आसे न मिट्री खाबा का नहीं इचा यो की तो आई न मोई तता आई के मते पंग बियो कोई विक्टिम नि तरो की मो को तो कोई मते पंग बिरे अको या वो से कोहन बियो आई मते तो कोई मिया कोई आई वो खत्ता खत्ता आई के पिन दो से आई तो पुले आई न वारी सा ना फोन मोलेगा हाबी शिबम नि तो मो कोई ना हादे आई ना आई को से मो कोई करे असेंग बाई क्रिस्टियन ना दे मोइसे मिनुंग शिबा मीना दे मोइसे सागी वखत पुरेगा अदुमाइना चली बने अकोई मुखिया कोई ना तो ना ओके के लेके ना अकोई हमारे अदुना अकोई के लीडर्स भी हम ना कोई ना अकोई के मतेंग से पांगी रहे हरेगा अकोई के तो बात हो अच्छो बड़ा कोई तो सिना बियो है बस कोई नीचे बने असिगी वीडियो से उजब मतमदा थेंगनजब मतमदा सुकी मतिक नुंगाइते मैम थमोइ से काय नगागी सिस्टर सिना नुपी सिना महाकी थमोइ की मैचाक अदो फोंदोरकप मतमदा लेबा ngamde मैम मागी मपुरेबसु मी तरुक की मनुंगदा कुकी टेररिस्ट सिंगना मिहात्प सिंगना मिनुंगसी खंगदबसिंगना फाजनख्रिबा नगागी मियोय तरुक की मनुंगदा अमनी अदुबु नुपी सिना ngasisu आशा लेरी मागी ममंगदा मागी नुपादो लाए चाकलामी हाइना हाइरमी आई लाए नंग ओकपा लाओ हाइना हाइरमी मैम नुपी असिगी आशा लेरी अदुबु फारिबा मियोय सिंग अदुनदी फाय हाइना बाव हाइदे खंग खंगना पुदमंगना खंगगसु मखोय मचिन थीरगा लेई नुपी असिना कप्पीबा पिरांग मागी कप्पीबा अदुगा मागी ममितगी तारिबा पिरांग असे लेमना मत मांगोय असिना सोइदना वायलकनी अदुगा महाकना हाइबदो मखोयदी क्रिश्चियन नते हाइबदो असेंग क्रिश्चियन नते हाइबदो मैम
ꯑꯩꯅꯅꯦ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩ ꯍꯥꯟꯅ ꯉꯥꯡꯉꯝꯗꯦ ꯑꯩ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯟꯅꯕ ꯋꯥ ꯉꯥꯡꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯍꯥꯠꯇꯣꯔꯛꯄ ꯃꯇꯝ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯔꯒꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯍꯥꯠꯇꯣꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯍꯧꯔꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯈ꯭ꯔꯦ ꯃꯈꯣꯏꯁꯦ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯣ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯃꯦꯟꯇꯦꯂꯤꯇꯤ ꯂꯩꯕ ꯃꯤꯅꯣ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯕꯗꯣ ꯈꯪꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯜꯂꯒ ꯂꯩꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯧꯕꯁꯤ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯀꯧꯔꯒ ꯈ꯭ꯔꯤꯁꯇꯤꯌꯟꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯣꯛꯂꯛꯄꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏ ꯏꯪꯊꯕ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯃꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯀꯧꯒꯅꯤ ꯑꯗꯨꯕꯨ ꯋꯥꯍꯟꯕ ꯀꯞꯍꯟꯕ ꯂꯥꯡꯇꯛꯅꯍꯟꯕ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯄꯨꯔꯛꯇꯨꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯒꯁꯨ ꯁꯥꯎꯏ ꯃꯈꯣꯏꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗꯣ ꯇꯥꯛꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯃꯦꯟꯗ ꯕꯦꯠ ꯀꯃꯦꯟ ꯉꯥꯛꯇ ꯂꯥꯛꯑꯦ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯔꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯇꯥꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏ ꯇꯥꯗꯦ ꯃꯈꯣꯏ ꯂꯧꯗꯦ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯇꯣꯛꯄ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯄꯨꯔꯣꯏꯕꯒ ꯁꯦꯠꯅꯍꯟꯕ ꯃꯆꯥꯒ ꯃꯄꯥꯒ ꯈꯥꯏꯗꯣꯛꯍꯟꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯔꯤꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯊꯧꯅꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯈꯣꯏꯅ ꯐꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯥꯏ ꯍꯥꯏꯅ ꯍꯥꯏꯌꯣꯕ ꯑꯗꯨꯒ ꯅꯥꯒꯥꯅ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 13 ꯐꯥꯕ ꯃꯇꯝꯗꯗꯤ UNCꯅꯒ ꯊꯥꯗꯣꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯍꯥꯏꯕꯗꯤ ꯂꯩ ꯃꯈꯣꯏ ꯑꯗꯣ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯦ ꯍꯥꯏꯕꯗோ ꯍꯥꯏꯔꯒ ꯂꯩꯀꯣ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯊꯝꯕꯤꯔꯤ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯀꯩꯅꯣꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯐꯥꯈꯤꯕꯗꯣ ꯐꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯤꯡꯉꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅꯗꯤ ꯉꯥꯏꯔꯒ ꯂꯩ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯅꯦ ꯊꯥꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯈꯥꯏꯗꯔꯛꯀꯅꯤ ꯃꯍꯥꯛ ꯕꯤꯆꯥꯔ ꯃꯄꯨꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯇꯥꯖꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯪꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄ ꯆꯥꯛ ꯂꯥꯝꯃꯦꯒ ꯍꯥꯏꯔꯝꯕꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯅ ꯀꯞꯄꯛꯄ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯃꯥꯒꯤ ꯃꯔꯣꯜ ꯑꯗꯨ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯃꯥꯕꯨ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯏꯪꯊ ꯇꯞꯊꯅ ꯊꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯖꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯆꯨꯝ ꯃꯔꯥꯟ ꯏꯁꯣꯔꯅ ꯂꯣꯏꯅ ꯈꯥꯏꯗꯔꯛꯀꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯤꯡꯉꯝꯕ ꯇꯥꯔꯒꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯧ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯊꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯁꯦ ꯌꯨꯝꯂꯣꯟꯅꯕꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯨ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯨ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯙꯔꯃꯁꯨ ꯑꯣꯏꯁꯅꯨ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯙꯔꯃꯗꯣ ꯑꯗꯨ ꯀꯥꯟꯅꯗꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕꯗꯣ ꯃꯤꯑꯣꯏꯕꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕ ꯐꯠꯇꯕꯁꯤꯡꯕꯨ ꯀꯟꯕꯤꯅꯕ ꯂꯥꯛꯄ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯜꯂꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯇꯣꯛꯄꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯁꯥꯎꯕꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯥꯎꯕ ꯊꯕꯛ ꯇꯧꯕꯗꯣ ꯁꯩꯇꯥꯟ ꯗꯤꯌꯥꯕꯣꯜ ꯃꯥꯒꯤꯗꯤ ꯍꯔꯥꯎꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯟꯊꯕꯤꯌꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯤꯡꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯍꯤꯡꯉꯤꯕ꯭ꯔꯥ ꯀꯔꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯛꯎ ꯑꯗꯨꯒ ꯐꯥꯔꯒꯗꯤ ꯐꯥꯏꯌꯦꯅꯁꯨ ꯍꯥꯏꯕꯤꯔꯛꯎ ꯃꯈꯣꯏꯒꯤ ꯑꯁꯥꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯤꯒꯤ ꯊꯃꯣꯏ ꯋꯥꯍꯟꯕ ꯅꯥꯍꯟꯕ ꯀꯥꯏꯍꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯣ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ